ꯆꯩꯔꯥꯎꯕꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯥꯏꯐꯕ ꯄꯤꯖꯒꯦ ꯑꯗꯨꯒ ꯂꯥꯛꯅꯤꯡꯉꯤꯕ ꯃꯐꯝꯗꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯑꯁꯤꯅ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯆꯍꯤ ꯍꯧꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯗꯨ ꯂꯥꯟꯒꯅꯤ ꯃꯔꯝꯗꯤ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯍꯥꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯔꯝꯕ ꯅꯠꯇꯦ ꯃꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯈꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯖꯒꯦ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯩꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯆꯔꯛ ꯄꯨꯖꯥ ꯍꯤꯟꯗꯨꯁꯤꯡꯒꯤ ꯑꯣꯏꯕ ꯆꯩꯔꯥꯎꯕ ꯑꯁꯤ ꯑꯁꯤꯗꯒꯤ ꯂꯥꯎꯔ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯩꯇꯩꯁꯤꯡꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ 1967 ꯑꯗꯨꯋꯥꯏꯗ 1970s 1900 ꯑꯗꯨꯒꯤ 1970s ꯑꯗꯨꯋꯥꯏꯗ ꯋꯥꯈꯜ ꯇꯥꯕ ꯍꯧꯔꯛꯑꯦ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯑꯣꯏꯕ ꯍꯤꯟꯗꯨꯁꯤꯡꯒꯤ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯆꯩꯔꯥꯎꯕꯁꯤꯗ ꯑꯩꯈꯣꯏ ꯆꯣꯡꯁꯤꯜꯂꯒ ꯆꯩꯔꯥꯎꯕꯁꯦ ꯃꯁꯤ ꯂꯥꯟꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯆꯩꯔꯥꯎꯕ ꯑꯃ ꯍꯧꯗꯣꯛꯁꯤꯅ 1967ꯗ ꯂꯥꯏꯁ꯭ꯔꯝ ꯃꯅꯥꯎꯒꯤ ꯐ꯭ꯔꯦꯟꯁ ꯇꯣꯀꯤꯁꯀꯤ ꯄ꯭ꯔꯣꯄꯥꯏꯇꯔꯗꯣ ꯃꯗꯨ ꯂꯨꯆꯤꯡꯉꯒ ꯃꯤꯐꯝ ꯑꯃ ꯐꯝꯈꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩꯁꯤꯡꯅ ꯊꯥ 12 ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯂꯩꯔꯤꯕ ꯊꯥ 12ꯒꯤ ꯑꯍꯧꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤꯗ ꯂꯣꯏ ꯊꯤꯟꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕꯁꯦ ꯃꯁꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯤꯗ ꯊꯤꯟꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯁꯦ ꯃꯁꯤ ꯂꯧꯁꯤꯅ ꯌꯥꯅꯈꯤꯕꯅꯦꯕ ꯃꯔꯝ ꯑꯗꯨꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯀꯨꯝ ꯍꯧꯕꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯉꯁꯤꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯑꯁꯤꯅ ꯑꯩꯈꯣꯏ ꯆꯍꯤ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ 1967 ꯂꯧꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯕ ꯂꯤꯛꯂꯝꯗ ꯂꯥꯛꯑ ꯃꯇꯝꯗ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯂꯤꯛꯂꯝꯗ ꯍꯟꯖꯤꯟꯁꯤ ꯍꯥꯏꯅ ꯑꯍꯟꯁꯤꯡꯅ ꯌꯥꯅꯈꯤ ꯑꯗꯨꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯁꯤ ꯆꯩꯔꯥꯎꯕꯒꯤ ꯁꯤꯁꯇꯦꯝꯁꯦ ꯂꯩꯖꯔꯒꯁꯨ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝ ꯍꯧꯕꯗꯤ ꯂꯥꯟꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯀꯨꯝ ꯍꯧꯕꯒꯤ ꯊꯥꯁꯦ ꯀꯔꯤ ꯊꯥꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯔꯒꯗꯤ ꯁꯖꯤꯕꯨꯅ ꯑꯣꯏꯔꯣꯏ ꯃꯁꯤ ꯋꯥꯛꯆꯤꯡꯅ ꯑꯣꯏꯒꯅꯤ ꯋꯥꯛꯆꯤꯡꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝ ꯍꯧꯕꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯀꯨꯝ ꯍꯧ ꯊꯥ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯕ ꯑꯩ ꯃꯥꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯄꯤꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯗ ꯕꯦꯁ ꯇꯧꯔꯒꯁꯨ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯏꯟꯚꯥꯏꯔꯣꯂꯣꯖꯤꯀꯦꯜ ꯄ꯭ꯔꯣꯁꯦꯁꯇ ꯏꯟꯚꯥꯏꯔꯣꯂꯣꯖꯤꯀꯦꯜ ꯐꯣꯔꯃꯦꯁꯟꯗ ꯕꯦꯁ ꯇꯧꯔꯒꯁꯨ ꯉꯁꯥꯏꯒꯤ ꯋꯥꯛꯁꯤꯡꯁꯤꯅ ꯆꯨꯝꯒꯅꯤ ꯀꯃꯥꯏꯅ ꯆꯨꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯃꯩꯇꯩꯁꯤꯡꯒ ꯑꯩꯈꯣꯏ ꯌꯦꯛ ꯁꯂꯥꯏ ꯇꯤꯟꯅꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯃꯣꯟꯁꯥꯡ ꯇꯥꯡꯈꯨꯜ ꯀꯕꯨꯏꯅꯆꯤꯡꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯦ ꯃꯈꯣꯏꯒꯤ ꯀꯨꯝ ꯍꯧꯕꯒꯤ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯍꯧꯕꯒꯤ ꯃꯣꯏꯒꯤ ꯊꯥ ꯋꯥꯂꯣꯟ ꯄꯥꯕꯁꯤ ꯋꯥꯛꯆꯤꯡ ꯊꯥꯗꯒꯤ ꯍꯧꯋꯤ ꯈꯨꯗꯝ ꯑꯃ ꯍꯥꯏꯖꯔꯕꯗ ꯀꯕꯨꯏꯁꯤꯡꯒꯤ ꯒꯥꯏꯅ ꯍꯥꯏꯁꯦ ꯋꯥꯛꯆꯤꯡ ꯊꯥꯗ ꯄꯥꯡꯊꯣꯛꯏ ꯐꯥꯏꯂꯝ ꯊꯥꯗ ꯄꯥꯡꯊꯣꯛꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏ ꯏꯃꯣꯏꯅꯨ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯃꯁꯤꯒꯤ ꯏꯔꯥꯠꯊꯧꯅꯤꯕꯁꯦ ꯑꯩꯈꯣꯏꯅ ꯋꯥꯛꯆꯤꯡ ꯊꯥꯗ ꯄꯥꯡꯊꯣꯛꯏ ꯏꯃꯣꯏꯅꯨꯅ ꯋꯥꯛꯆꯤꯡ ꯊꯥꯗ ꯄꯥꯡꯊꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯋꯥꯛꯆꯤꯡꯒꯤ 12ꯗ ꯄꯥꯟꯕꯗ ꯄꯥꯡꯊꯣꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯏꯃꯣꯏꯅꯨ ꯍꯥꯏꯕꯁꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯁꯥꯟꯇꯤꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯂꯧꯅꯩ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯒꯤ ꯏꯔꯥꯠꯊꯧꯅꯤꯕꯁꯦ ꯑꯍꯧꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯑꯍꯧꯕ ꯈꯣꯡꯍꯧ ꯑꯣꯏꯔꯤꯕ ꯉꯁꯥꯏꯒꯤ ꯋꯥꯛꯆꯤꯡ ꯊꯥꯗ ꯄꯥꯡꯊꯣꯛꯑꯒꯗꯤ ꯆꯍꯤꯗꯨꯃ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯃꯩꯇꯩ ꯈꯨꯟꯅꯥꯏꯗ ꯂꯩ ꯃꯔꯝꯁꯤꯅ ꯏꯃꯣꯏꯅꯨꯁꯦ ꯋꯥꯛꯆꯤꯡ ꯊꯥꯗ ꯄꯥꯡꯊꯣꯛꯏꯕꯅꯤ ꯏꯃꯣꯏꯅු ꯈꯔ ꯃꯇꯝꯗ ꯏꯃꯣꯏꯅු ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯗ ꯀꯨꯝꯁꯤ ꯀꯨꯝꯖꯥ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯤꯅꯕꯤꯕ ꯑꯁꯦ ꯀꯨꯝ ꯑꯗꯨ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝ ꯑꯗꯨ ꯊꯤꯕ ꯍꯧꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝꯁꯤ ꯀꯨꯝꯖꯥ ꯍꯥꯏꯔꯤꯕꯅꯤ ꯀꯨꯝ ꯍꯧꯗꯨꯅ ꯀꯨꯝ ꯊꯤꯕ ꯍꯧꯗꯨꯅ ꯀꯨꯝꯁꯤ ꯀꯨꯝꯖꯥ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯃꯁꯤꯅ ꯈꯨꯗꯝꯅꯤ ꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯋꯥꯛꯆꯤꯡ ꯐꯥꯏꯔꯦꯜ ꯂꯝꯇꯥ ꯍꯥꯏꯕꯁꯤꯒꯤ ꯃꯥꯒꯤ ꯋꯥꯍꯟꯊꯣꯛ ꯈꯛꯇꯪ ꯄꯤꯖꯒꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯁꯖꯤꯕꯨꯒꯤ ꯄꯣꯠꯁꯦ ꯂꯥꯛꯄꯅ ꯃꯔꯝ ꯃꯁꯤꯒꯤ ꯁꯖꯤꯕꯨꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯄꯤꯕ ꯌꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯕ ꯌꯥꯅꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯛꯆꯤꯡ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯕꯗꯤ ꯋꯥꯛꯆꯤꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯛꯆꯤꯡ ꯑꯁꯦ ꯀꯥꯏꯗ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯀꯣꯟ ꯄꯨꯡ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯁꯦ ꯃꯩꯇꯩꯂꯣꯟꯗ ꯋꯥꯀꯣꯟ ꯄꯨꯡ ꯀꯧꯋꯦ ꯉꯁꯥꯏꯒꯤ ꯋꯥꯀꯣꯟ ꯄꯨꯡꯒꯤ ꯋꯥꯛꯀꯤꯁꯦ ꯂꯧꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯋꯥꯛꯆꯤꯡ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯛꯁꯤꯗ ꯉꯁꯥꯏ ꯕ꯭ꯔꯦꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯈꯠꯂꯛꯑꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯋꯥꯛꯆꯤꯡ ꯀꯧꯔꯤꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯆꯤꯡꯈꯠꯂꯛꯏꯕ ꯉꯁꯥꯏꯒꯤ ꯆꯤꯡꯈꯠꯂꯛꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯗꯤ हाइपोथैलेमस पिट्यूटरी ग्लैंड की मियोबेदा यावरिबा ग्लैंड मैम से स्पर्म से स्टिमुलेशन तौनबा मोइगी तोंगान हार्मोन अमा सिक्रेट तौवे मसिबुनि अखोनि चिंखलागा थम्मिसे कोकटा हारिबो कोकटा थम्मिबा ngसाइगी अखोइगी हार्मोन सिंगसे मसिबु खना हक्सांग थादरगा समेनोन थादरगा मदु हक्सांगना फाइरगा लेरे हाबिदुम फाइलेन कौरिबने अदुगा फाइलेन असे मसि लमदा ताबा यारे हाबिदि मियोबि ममागी टंपाक्टक्ता ताबा यारे हाबिदुम लमता कौरिबने अदु ngसाइगी पोतुना ngसाइगी ममागी टंपाक्टक्ता तारकगिद मतमदा अखोइन सरोइ खांगबाय सरोइ खांगटोकबाजि फटाउटि लौथोकपने मसिगी सिस्टम ने अखोइन फिजिकल फॉर्म दा अखोइन सरोइ खांगबायसे अदु सरोइ खांगम मतमदसु लमदा ताखरम मतमदा सरोइ खांगतोए सरोइ खांगबाजि ngसाइगी फटाउटि लौथोकपने लाकपा मतमदा लमदा तारकम दा अफबदा ओइनबा सरोइ खांगटोक सिस्टम लेबने सरोइ खांग मतमदा इमाइंडोल सिंग हाई कमाइन हाइरिगी हाइ मतमदा कुमसी कुमजा असिगी लाकदबा फटाउटि पुनमक पाम कई मापी मचा मन मटिक थन पिजदना मायातगी तारप कुंगो कनोगे मटिंदना कोइना तांगना कुंगोलदा मांगी मांगजसनु हाइसे करिगिनोदा मातांगदा कुमसी कुमजा पलिबसे कुम हौदना ngसाइ जाइजेगुदा कुम हौदना कुमथि हौदना कुमसी कुमजा हाइगदबो नते कुम हौबना मरम वर कुमसी कुमजा हाइरिबने मा सरोइ खांगबसे लमता थादा सरोइ खांगनि खुदममे अदुना हाइबा सिंगसना मागी खुदम सांगम ओइरगा ngसाइ वॉक्सिंग थादा कोइ कुम हौबसे चंगनी मरम अदुना ngसाइ कोइना वॉक्सिंग फाइल लमता हाइबसे कोइना चुम चुम थिदरकपद ngसाइ पोइनुसिन लोइगदबने पोइनुसिन लोइगदबने खुदम खरसु हाइचरके अखोइना हाइने आलसिंग हाइने करि हाइबा मतमदा इंगार कुमदंबा इंगेन कुम हाइबा इंगा कुमदंबा हाइबदि केनो वॉक्सिंग दगी इंगा वॉक्से था तरुनी मदुन कुम अमा तमे कुम मखाइ म तमे हाइबदि इंगा कुमदम कौनी इंगेन कुम हाइबा
kumdo khoi tangkai khai ba di ingen dagi na poin bok se kum tangkai mani adun inga kum tang ba ingen kum khai masi mayam su ya wa phum mani adun masina su tai waxing tha se hoba thani adu ingen ga inga ga sina khoi tha tangkai ni hai ba se masina su tak masida sunat na poin waxing tha da hai waxing tha da kai hari ham tam da waxing tha da kai dagi fo poi ko fatte hai kai ka fatte as kari no hari ga di masi khoi na fatte to ye hari se masi kari no hai ta di yam mun na khoi ne na raga di magi philosophical idea de kari no hare kadi mayam na thamsage waxing hai base sahi dugi oina poinu de lokhi ma himaro punam waxing da pachin gada bane waxing hai base sahi dugi oiba khwaidi gi ahoba tha amani hai ba tha sida akhoi economically oina sagi phosing ado चाबगी सिस्टम दा चिंजा तोरो इकोनॉमिकली ना ओइना ओबा था सिदा होन सीजन अब हाइड्रगदी अखोना सही पोइनु बक तो कोइना फौदो फजन सीजन हो ngam कोइ चाबद को नरो हाइबद मुत वर्किंग था दा कोइना इकोनॉमिकली सीजन अब ngam ने ता ओबा जत्रा खमौ था दा कोइना फौ से कई कावा फट्टी कई दगी फौ पे फट्टी हाइजन रमिने अदुना हाइबदी मसिगी ओइबा वन टॉपिंग असगी फौ से ahoba no mitagi hona ko yam likna sina matam se hai bane masina marom raga ko working da kai da fo fit fatte hari bane masida sunate magi ba working tha sida chumba ya ba magi proven documents over direct phane am lady working tha da working se ko gi hoi wo kana kumau thane hari ba gi support over lari ya ba lari team ite si puya kana ni ramba ko gi king ningthau akoi muyami matam da leiramba ko ningthau mai cho apoi ma sa mai na apoi na mai chau na iram bane wakani wakolon puya se hari wakolon se yam senga khoi gi waxing kum hoba se sing matang yam sing yauri wakolon sing mo ke yam sing ba lai khang la ga di wakolon se yam thina sing ho ji po na di mai tei mai chau sin iram ba lai sing mun do wakolon amani wakolon se mai tei mai chau akoi apoi na ma cha na hai raga chapra ma sa mai chau sin tho iram ba lai mani hari ba lai ga se angom chaw wi hakta pun sin tho ki hari ba lai ga sina wakolon hari ba lai wakolon hilen thilen salai pokok amailon hari puya sing matuna working the kum ho something chomi adu puya ase national archive da koi gi sida yeng bio koi director of archive government of india sida thaba matam da puya ase laboratory test tong tha matam da puya ase test tong ngam gi de magi paper se na sagi mukten sangsel laga ma test tong ngam gi de aduna masida mention tawri kari hane tawri yam tam da puya ase century kaya li ro puya ari balari ka amani ase national archive ki ma certificate results ki matumi na hai bane akon pangai haje banate aduna sigi puya sigi matumi na su ka sigi working the kum ho se ma si support tawri wa ko ni matumi na su aduna hygiene mi form di koina sajibu da koina chairaw wa si masi chumam gani adubu masida kum ho ni hari ga mutu lali aduna mayam na yaba nature da best over koini ngasag embryological system the best over mi na su yaba line na su yaba system ni ko puna mak support tawsi hai form je thamjira ga puna mak tagi yai familiar si thalachari